ꯑꯍꯥꯟꯕꯗ Kuki Zo Council gi Meitei Thadorakpa wafam khara Kuki Zo Council KZC gi Governing Council General Meeting na resolution kya ma adopted tawkhri haibe singasida maruina Kuki Zo praja singna aikhoigi lam ngaksenba lam henjina loksingba singda akan mamong objected tawba haibe sisigi matang sida Kuki Zo sip apunbagi oina khena lariba sing punsilaga haiba land amasum land rights ki matangda makhatana khanaba yari khoi ngalingai matamda political rally ama KZC Kuki Zo Council organize tawbaga loidana haiba rally asida Kuki Zo praja singna huigi political gi demand amasum atop demand sing government ki mathak tan ba haina wafam kyam yauri makhatana maral kyam sizin baga loidana Kuki Zo praja singna Tashinamaki Husik Lady Mong Matawashi the Meitei community Singapore Lemina Vangam the Roy Haiba governing council Sina Amuhana political demand separate administration si Hena session Hanbagaloina India gi constitution gi Manungsanba Union Territory gi Mamawangda political demand separate administration Hena Kansina session Hanbagaloina Kuki Zo praja singna Manipur gi Sakar Siemada Saruk Yadaba Habu Wapam Yano Yawi KZC na Lauriba Warep Singa Kuki militant Oiriba KNO UPF ki leadership da formally placed over Habu Wapam Yauna Maral Kya Tangjin Basi role Matopagaloina Hairiba Sirolo Sida Coordinator Governing Council Oiriba Kuki Zo Council KZC gi CS Azang Khongsai Amasum Chairman Oiriba Kuki Zo Council gi Helen Thanglet Amasum General Secretary Oiriba Kuki Zo Council KZC gi Thangzamang na Khuyek Pidana Thadorakli Manipur gi Singi district singna haukiba sahi tarada lupa koti lising taraga tereka sanigi yang kai mapan gi development phan phangkhre Manipur thukliba kangluk irang asida Kuki miyam na tampak ki miyam na maral siri bu wapamdi tampak ta sakwa thorangi senpham yam na thadai haibisini aduba haukiba sahi tara asida Singi district thadahiba senpham asi lupa koti lising taraga tereka songa yang kai mapan oi maruina Kuki gi miyam na kyarang hana claim tori wapamdi English ngani ga taraga tereta gi English ngani ga kun phawbra tampak ki district singda lupa koti lising kun ga mathoi thadakhre aduba Singi district na lupa koti samri ga taraga mapan thadakhre haibisini haribu wapam asi kyarang hana politics ki wangang bada masum social media ra phungdok tuna lairabani masina maram oiraga Singi tokhaiba budget semu hani India gi president phawbada demand toribani hiramasi gi matana kupna naina badadi government official data gi matung ina Manipur gi Singi district singida Sakwa Thaurangi Thadari Bisanfam si English ngani ga taraga mathoi taraga ni thoi digi horaga English ngani ga kun ga mathoi phawbada kai thokli bisanfam si lupa koti lising taraga tereka saniga yankhai ka mapan oiri Committee on Fund Release to Hill District ki matung ina English ngani ga taraga manga dagi na taraga terukta apun bagi sada 31.19 singi district singa phanpiri hariba sang si English ngani ga kun ga mathoi dadi sada 45.75 ki sang herekre English ngani ga taraga mapan kunda singi district na thadari bisanfam si lupa koti lising ahung ga sani ga kun ga taru oiki singi district singda phan thadaba hengaliba si maru oina TAN Hills amasum RDNPR department gi makhadani hariba department asina Singi district singda thadari bisanfam si hill areas ki project singda piri bisantang asi billion gi senpham do oiri committee report ki matung ina TAN Hills the English ngani ga taraga matoi taraga ni thoi gi English ngani ga kun ga matoi phawbada piri senpham asi lupa koti satreka ni fugum do oiri masigi mathak RDNPR na piri senpham asi na lupa koti sangwa ga kunthra ga taruk tagi lupa koti chamapan ga humpu phawbu oiri hariba sang sidigi yengbada English ngani ga kundagi na kun ga mathoida sing thadariba senthangi sang asi sada 45.75 oiri hariba department ani si khaktana English ngani ga taraga mathoi dagi na taraga ni thoi dagi horaga English ngani ga kundagi na kun ga mathoi phawbada thadariba senpham asi lupa koti lising taraga treka sani ga yankhai ga mapan oiri hariba department ani asi gi mathakta state asi gi tuan ma department masa sing dagi general budget amadi atai central scheme sing dagi piri senpham asi asuki matik yamkhre asigumba phibam masida Singi district singbu mirai biri haina claim tawduna tokhaiba wakhalon amasagali hauzik lakliba wafamdi Manipur gi singa masum tamgi budget expenditure asida miyam utpa mechanism da chauna asoiba leiri habisini state asigi oini Imphal gi district asidi state secretariat leiban employee masing yamna leibana salary pension
debt servicing amasum SARS expenditure ki senpham yamna sawi hairiba senpham asi tampak ki senthang pibada masing pansin badi aran boigani sakot thorang ki oina mi yengda accountant general gi record matung ina english ngani ga taraga taruk taraga treta singi district ki damak lupa koti lising amaga sangwa ga kuntra ga mapan sada 33.48 english ngani ga taraga tre taraga ni panda lupa koti lising amaga sani pan ga nifuga mari sada 38.17 english ngani ga taraga ni pan taraga mapan da lupa koti lising amaga sani pan ga nifuga mari sada 36.79 English ngani ga taraga mapandagi na kunda lupa koti lising ngani ga sama kontra go humdoi sada 43.76 English ngani ga kundagi na kunga mathoi da lupa koti lising ahung sani ga kunga taruk sada 45.75 sading tokhi masina maram oiraga singi miyam na kyar khana claim tawri ba wafam lupa koti samni ga taraga mapan khaktama sading tawi hairi ba wafam asi mayek singna lalaba mani English ngani ga taraga terete ki hauraga English ngani ga kundagi na kunga mathoi phawa da singi district singna Phangli senfam asi lupa koti lising mapan gi mathakani isagi culture sakot hangi hairabadi nomagi thabak thoramda culture yahonsi sana jawa aikhoi gi oiba maru oiba numit ama lakpa matamna nomakhak isagi culture ningsingmagi mawong asi thadoktu nomagi thabak thoramda kanglon chumnu isagi culture yahonsi haina Rajya Sabha gi MP laisema sana jawbana phongdokri Haying Khongbal Upong Yumpham da leiba laining thau sanamai sanglena nauna sakhiba imoinu imagi sangayama Rajya Sabha gi MP sana jawba laisemana sanga khibaga loina ima imoinu irat thauram pangthokre Meitei ama oina pokpadagi siba phawgi satnabi ngaktuna satnaba MP sana jawba laisemana appeal tawraduna ngasi khak ima imoinu irat pegi muhutta Punga lairu thamduna numit khudingi ira thauni tawnaba Meitei yumthong khudingda paujengkhre Lining thau sanamahi temple bo ana sinduna pangtukiba thauram aduga mari lengana emoinu imagi maphamda ngamjaba athen pot katuna MP sana jawba laisemana lusingduna thauni jakhi thauram adur athoiba mithunglen oikiba MP sana jawba laisemana makatana hai miyamgi thabak makatana tawningba leiraba sumahakna hausuk pariba Rajya Sabha gi MP matam loigadaba tha manga rom ta ngaisilakpana miyamgi thabak mapung phana pangthokpa ngamloidra haibigi singnaba lairi adubu angamba thabakti soiduna tawgani haina thajaba thamnaduna isagi lining laison satnabi kaukthoklabadi isagi identity su mangkani ahalaman singna laisanga sibu wana simgalakpani adubu haujiki lairiba temple board ki thaumisin yamna tienba matam sida thaba asibu yauna pukhalakpa as yamna singthaningaini thauramadu LSTV gi vice president Bidepati Sanjamna Singba masaknaiba Miyoi kyasu saruk yakhi Thaubal Moizing Community Hall da Memorials Lecture pangthokre Meitei pangal singna lamdam asida khundarak parigi ngasi phawu the idea of Manipur yumpham oiragi hinglakli Education Guide Center EGC Thaubal Moizing na sinduna Hazarat Alhas Maulana Rahimuddin miyamna Thaubal Maulana haina khangnabigi Dharmik Samajik amasung Manipur gi politics ta laurama thaudang haibasida nomigi oiba Memorials Lecture ngarang Moizing Community Hall pangthokre Meitei pangal singna lamdam asida khundarak padigi ngasi phawu the idea of Manipur yumpham oiduna hinglakli hari thauramadu madrasa aliya lilongi sadar mudari Hazarat Maulana Moruddin Kasmi CPI State Secretary oiramba L Sutin Kumar Jamiyat ul Ulema Thobal District ki President oiriba UMPC Manipur gi President Alhas Maulana Muhaizuddin Mazahiri Makwami Jamiyat ul Ulema Thobal Moizing ki Sadar Alha Mubartib Akbar Qasmi Ulema Thobal Moizing ki Sadar Alhas Maulana Rahimuddin Qasmi EGC Moizing ki Chief Advisor Alhas Dr. Muhammad Khairuddin Samadi Maulana Rahimuddin ki masunupa Alhas Muhammad Nasrul Islam Khan puna thauramadu mapung oina saruk yakhi Memorials Lecture duda Hazrat Maulana Naruddin Sahibna Islamic Theology da Maulana Rahimuddin gi thoidok hendokpa magun sing haibi hiramda Alhas Muhammad Mahibur Rahman Maulana Rahimuddin gi telakpa punsi wari amasum Thaubal Moizing khungang gi miyam mahakna loinaramigi mawong haiba hiramda duga Muhammad Bariyazuddin Sahana Hazrat Maulana Rahimuddin Sahibna Manipur gi samajik amasung political field loramba thaudang sing haibi hiramda madi Mufti Zawaraman Maulana Rahimuddin Sahib ki mapung oiba punsi wari amasum Den-i Islam haibi hiramda wangang du nainaki
अनौब सही लापद खुदामिनरिब फुरुप खुदिमगना आइडिया ऑफ मणिपुर नुंसी चादना तंगदु लैताना लैमिनब ओइरसनो हाइरदुना थौराम अदुगी नुंगी वारोल पीखिबा खैरुद्दीन शाहना हाय लैखिद्रब मौलाना रहीमुद्दीन धर्मगी लमद खक्तनतना लमदम असिदा आइडिया ऑफ मणिपुर लौरम थौदांग अदुमा खोय खुदिमगना खंगमिनब तंगाय फति हायब वखलोन असिदा मेमोरियल्स लेक्चर असि पांगथोकनी Meitei Pangal sina lamdam asidi hek khundarakpadi ki ngasi phawde idea of Manipur yumpham oiraga hinglakri lamdam asigi puari ki tangkak singda issue singda Meitei Pangal singda sokthaba naidana thaudang lawduna lakri mising yamjadaba phurup oibana thauram khudimak yawba ngamdabana amadi ngasi ngasimak lamdam asida thuklibi issue sing asi amuk hana thokal loisi lana satlamlaba singna idea of Manipur ipai pu singna satlamba lamaduda satminaduna aikhoi khudimak nungsi chanan amat oina iramdam singa minasi amat oina hingmina sainu so apple tawri thauram adugi manungsana laikhidraba maulana rahimuddin miyamgi thaubal maulana gi thawaibu mapugi laikol zanat nungai yaifana thambinaba mapura duwa tawkheri namip Marubumi mayai maktada sarana pik thalaba sahi sangwa helaba ariba jahas ama leirambadagi pung ngaknakri Namibia da leiba Namib Marubumi mayai maktada sana kaktana pik thalaba sahi sangwa helaba ariba jahas ama leirambadagi pung ngaknakri report asigi matugin Africa gi Namiria gi manungsana leiriba Namib Marubumi mayaida samudra da leigidaba jahas matawkramna leiramlibano haina angak puknakibni Zas asi kumza English ngani ga Nipan gi diamond gi mine thiba thingna rakhibani ama scientist singna thigalu ra jahas asi lising amaga chonga suba century gi matamda samudra da lukhiba bomb jes ko jahas amani haina khamngam rakhibani jahas asi da saron sana gi senjek lising ani silver gi senjek amadi prithai gi senjek kilo kya yoram badanatana samu gi mayanu singba atangba mukhal gi polam kya yoram bastenaki Zas adura tongkiba Miyoi sani ki mami amata udabana maram oiraga amuk ki hena angakpu oina launarakibani haidena su pausna makhatana phongdokli anauba sahi lakli harauribani haiduna sahidaba sasilaga mongpham thigumsi thabak susi mithoi mihena bohonasi panthau matamdi laini matambu kanana su thingma ngamloi English ngani ga kunga taruk January gi ama happy new year numit asi Meitei furuk ki sahi hobagi numit natraba su furuk asina malem di hinglura banina malem gi na sanari ba sahi hobagi numit asibu taran ui anauba sahi English ngani ga kunga taruk ki January ama happy new year numit na lakpada harauri bani haiduna sahi daba chinjak sasin thaksin duna mongpham thigumsi madugi mahuta sahi hapkhalakpa asina lamdam asi nungai yai phana ba punsi bu sokhona ba thabak susi mithoi mihen ba haina Layoiba panthau na phongdorakli wapamasi ngarang panthau isai konung nongpok sing nguthong Meitei laikol thalo sipi lok seloi langmai sing de English ngani kunga manga sahi gi aroiba numit English ngani ga kunga taruki ahoba numit lakpaga mari rendana miyamna paujel piruduna layoiba panthau na makhatan hai harau nungai ba phongdok para sana yunairaga amam yaithong kumba gari thengjana ba haibasi happy oidi Thamoi singna anauba sahi oksi sahi hoba haibasi ahaldana sigadaba matam nakslakpa aduga angangdana mapung mari pharakpagi tangangni sahi amada mai thirabri sahi amada mai pakpa tanmigi wakhalot poksi kumza English ngani ga kunga humdoi gi me ahungi kuki gi landa Meitei sire Meitei maikai khuding da satpa ngamdri haibasi ningsingsi lakli banauba numiki matung ingadoriba aikhoi saja yuthak kamlosi loina sihalosi amamba haibasi sathidi Meitei phurupti anganbada satlaga amambada yumda sangduna pothaba Meitei gi lisatni haibasi kaurasi ngasidi matamgi awonmani chakholakli bani haiduna Meitei phurupna numit tara taraga numidangda anganbagi masak phonglaga sahaidaba sasinba thahaidaba tawhoidaba sajatna mangoinaraga Meitei gi sajat lining singthanaba taurasi lakliba numit asida pukai langi ohensi Meitei phurup subono makansi yol haidaba mayai kabasinjak yol hangumsi amasum haibidrabada yoliba misaksingdu makoigi posaktu puraga adum hanjakhini sana yunaiba thadolaga anauba sahina lakpada thabak suduna seltansi thauna pangalesi Meitei phurup sana khonaba lairik laisuda mangjil thasi nopi bu malem imani khana ikai khumnasi nopi na supunamak ithada kolibani hanna saja yuthak tawba Ludo sanaba New Year da saksa haizanaraga labukta thabal chong thadokuna nupi ai khoidi lairembigi masangni lairembigi matik mayai lauduna Meitei phurup sandokta biyadi Meitei masing hengar handa biyadi haiduna sapsaba thaudang lawiyu na haibasi ningliba makhai tawba ngamba laigi matik mayai senbani asigumba pangal pharingi matamda mayai ka ba sagumsi
Happy bu wanthok khangna anauba sahi na lakpada anauba sakhatlon gi lamjel yauduna Meitei furu mangal nainaba English ngani ga kunga tarung na lakpada khongpham sin lepla si hana phongdokhi Indoor da pipeline likna thaknabi isinga nalaga isinga yasinabadi Miyoi nipan sikre engineer ama thabak tagi laukthokri Madhya Pradesh ki Indore Bhagiratpur area da yansinaba phattaba thaknabi ising thakiba matung hawkiba numi kharanida Miyoi mayam ama nakiba city edu sibi ki apunba mising nipan sukre thaudo odu khangjiladuna Madhya Pradesh Chief Minister Mohan Yadavna municipal official ani suspend tawnaba order tawkre amasu public health engineer ama thabak tagi laktokre thaba adu laiba pokpagi numidang athengmada thokibani Indore gi Bhagiratpur thaudo odu awaba gi masani zonal officer Saligram Satol amasum assistant engineer Zogesh Joshi suspend tawkre PHE gi superintendent engineer Subham Srivastava kudak tagi mahaki service tagi lakthokre haina numidang athengmada thokoi statement amada Chief Minister Yadavna haiki masigi mamang Chief Minister na laikhidraba sing adugi mafamda ikai khumna utuna amasum layengduna lairiba miyoi sing adu matam thuna phagatpa oisanu haiba aning phongdoktuna social media ra thokpa thaudo adugi matang haksina awaba phongdokre laikhidraba singi imung amamamda mahakna lak anigi ex gracia pinaba lakthokre aduga sokpadigi layeng liba anaba punamaki damak hana na pithokiba layeng mansing handokpa yauna asangman mapung phana government na pigani thajaba pikre tuan mo hospital layeng sathakibada laiba pokpa numit phawbra miyoi ahum siki adumaina ma official amagi matung ina asibegi masing adu yumjakaisa numita nipan surakre local MLA masum cabinet minister Kailash Bijoy Bargiana Nithukabi Athiengra Hospital Sin Satuna Soklaba Imung Singda Pukning Patakre Masum Lemna Laying Satanabiki Period Amuhana Kanki Tentakpa update amana young mezo association ki ambulance ama torel tasin badagi driver yawn hindiman ani sikipagi thawdok hairiba thawdok young mezo association ki ambulance ama torel tasin badagi ambulance adu ki driver mas hindiman sikipani loinana Miyoi amana Nopi da karan taro pane haiba KNF militant singna fubu da sikibani